ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯒꯣꯜꯁꯕꯨ ꯐꯪꯕꯒꯤꯗꯃꯛ ꯋꯥꯈꯜꯕꯨ ꯃꯥꯏꯀꯩ ꯆꯨꯝꯅ ꯄꯥꯟꯗꯝ ꯑꯗꯨꯗ ꯂꯦꯞꯄ ꯆꯪꯏ꯫ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯂꯦꯞꯄ ꯑꯁꯤꯕꯨ ꯁꯥꯏꯟꯇꯤꯐꯤꯛ ꯃꯔꯣꯜꯗ ꯍꯥꯏꯄꯔ ꯐꯣꯀꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯉꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯂꯦꯞꯄ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯂꯨꯔꯤꯕꯗꯤ ꯁꯨꯞꯅꯇꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄꯥꯟꯗꯝꯕꯨ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯧꯏ ꯂꯧꯗꯦ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ, ꯃꯣꯕꯥꯏꯜꯅ, ꯏꯟꯁꯇꯥꯅ, ꯐꯦꯁꯕꯨꯛꯅ, ꯌꯨꯇ꯭ꯌꯨꯕꯅ ꯃꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯑꯃꯗꯤ ꯇꯧꯒꯗꯕꯗꯨꯗ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯒꯅꯤ? ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯤ꯫ ꯁꯤꯃꯛ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯥꯎꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯄꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯕꯨ ꯐꯪꯕꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯄꯣꯠꯁꯤꯡꯕꯨ ꯊꯥꯗꯣꯛꯄ ꯇꯥꯒꯅꯤ꯫ ꯃꯁꯤꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯊꯨꯒꯥꯏꯔꯤ, ꯍꯣꯠꯅꯔꯕꯁꯨ ꯇꯨꯡꯗ ꯄꯦꯟꯗꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯍꯧꯗꯕꯒꯤ ꯀ꯭ꯔꯦꯟ ꯍꯥꯏꯕ ꯎꯆꯦꯛ ꯃꯈꯜ ꯑꯃ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯕ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯒꯤ ꯄꯥꯡꯒꯜ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯏ꯫ ꯃꯍꯥꯛꯅ ꯉꯥꯕꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯐꯥꯕꯒꯤꯗꯃꯛ ꯃꯍꯥꯛ ꯏꯁꯤꯡ ꯇꯣꯔꯕꯥꯟꯗ ꯄꯨꯡ ꯀꯌꯥ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯂꯦꯞꯄ ꯉꯝꯃꯤ꯫ ꯃꯆꯤꯟꯖꯥꯛ ꯐꯥꯕꯒꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯔꯤꯕ ꯁꯨꯡꯈꯟ ꯈꯟꯗꯦ꯫ ꯃꯍꯥꯛ ꯃꯆꯤꯟꯖꯥꯛ ꯉꯥ ꯑꯗꯨꯗ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯉꯥꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯉꯥꯗꯨꯗ ꯊꯥꯗꯩ꯫ ꯁꯦꯀꯦꯟꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯉꯥꯗꯨ ꯐꯥꯏ꯫ ꯃꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯣꯏꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯋꯥꯈꯜꯗ ꯑꯇꯣꯞꯄ ꯀꯔꯤꯝꯇ ꯈꯟꯗꯦ꯫ ꯃꯍꯥꯛꯅ ꯈꯟꯗꯦ ꯏꯊꯛ ꯀꯌꯥꯝ ꯀꯜꯂꯤ, ꯃꯍꯥꯛꯅ ꯈꯟꯗꯦ ꯃꯉꯣꯟꯗ ꯑꯇꯣꯞꯄ ꯁꯥꯅ ꯃꯉꯣꯟꯗ ꯆꯥꯈꯤꯅꯤ꯫ ꯃꯍꯥꯛ ꯃꯆꯤꯟꯖꯥꯛ ꯐꯥꯔꯒ ꯆꯥꯕꯁꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯈꯟꯗꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯄꯥꯡꯒꯜ ꯄꯤꯒꯗꯕꯅꯤ, ꯈꯜꯂꯣꯏꯗꯕꯅꯤ ꯑꯇꯣꯞꯄꯅ ꯀꯌꯥꯝ ꯆꯤꯡꯊꯔꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯎꯆꯦꯛꯁꯤꯒꯨꯝꯅ ꯃꯐꯝ ꯑꯃꯗꯒꯤ ꯍꯣꯡꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯣꯠꯇ ꯋꯥꯈꯜ ꯆꯥꯏꯊꯣꯛꯂꯕꯗꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯥꯟꯗꯝ ꯑꯃꯗ ꯋꯥꯈꯜ ꯊꯝꯕ ꯉꯝꯂꯣꯏ꯫ ꯊꯕꯛ ꯑꯃ ꯂꯣꯏꯔꯒ ꯊꯕꯛ ꯑꯃꯗ ꯑꯃꯨꯛ ꯋꯥꯈꯜ ꯊꯥꯗꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯃꯇꯝ ꯑꯃꯗ ꯇꯧꯔꯕꯗꯤ ꯅꯪ ꯊꯕꯛ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯐꯣꯀꯁꯀꯤ ꯃꯔꯝꯗ ꯇꯤꯞꯁ ꯈꯔ ꯈꯪꯁꯤ꯫ ꯇꯤꯞꯁꯁꯤꯡꯁꯤꯕꯨ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯪꯒꯤ ꯄꯥꯟꯗꯝꯗ ꯁꯔꯨꯛ ꯆꯥꯝ ꯐꯣꯀꯁ ꯊꯝꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯊꯥꯖꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯇꯤꯞꯁ: ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯏ ꯍꯥꯏꯕ ꯇꯧꯅꯨ꯫ ꯊꯕꯛ ꯃꯈꯜ ꯃꯈꯜ ꯇꯧꯕ ꯇꯣꯛꯎ꯫ ꯄꯨꯝꯅꯃꯛꯇ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ, ꯊꯕꯛ ꯃꯈꯜ ꯃꯈꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯃꯠꯇꯗ ꯄꯨꯛꯅꯤꯡ ꯊꯥꯗꯔꯕꯗꯤ ꯅꯪꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯇꯤꯞꯁ: ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯌꯥꯟꯁꯤꯟꯒꯅꯨ꯫ ꯊꯕꯛꯁꯤꯡꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯎ꯫ ꯊꯕꯛꯁꯤꯡꯗꯨ ꯌꯥꯟꯁꯤꯜꯂꯤꯉꯩ ꯀꯣꯛ ꯁꯥꯕ ꯍꯦꯟꯒꯅꯤ꯫ ꯊꯕꯛ ꯑꯃꯕꯨ ꯃꯇꯝ ꯑꯃꯗ ꯂꯣꯏꯁꯤꯜꯂꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯗꯨ ꯄꯥꯏꯌꯨ꯫ ꯊꯕꯛꯁꯤꯡꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯕꯗꯤ ꯀꯣꯛ ꯏꯪꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯒꯦꯂꯔꯤꯗ ꯐꯣꯇꯣ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩ꯫ WhatsApp ꯐꯣꯇꯣꯁ, ꯃꯣꯕꯥꯏꯜ ꯀꯦꯃꯦꯔꯥ ꯐꯣꯇꯣꯁ, ꯗꯥꯎꯟꯂꯣꯗ ꯐꯣꯇꯣꯁ꯫ ꯄꯨꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯗꯕꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯐꯣꯇꯣ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯇꯣꯁꯤꯡꯗꯨ ꯐꯣꯜꯗꯔ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯂꯕꯗꯤ ꯄꯨꯊꯣꯛꯀꯗꯕ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯄꯗ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯆꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯐꯣꯜꯗꯔꯁꯤꯡꯗ ꯊꯝꯃꯨ꯫ ꯃꯣꯕꯥꯏꯜꯗ ꯃꯔꯨꯑꯣꯏꯕ ꯐꯣꯇꯣ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯐꯣꯜꯗꯔꯒꯨꯝꯅ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯃꯨ꯫ ꯑꯁꯨꯝꯅ ꯊꯝꯂꯕꯗꯤ ꯃꯇꯝ ꯑꯃꯗ ꯊꯕꯛ ꯑꯃꯕꯨ ꯅꯃꯣꯟ ꯆꯪꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯀꯣꯛ ꯁꯥꯗꯕꯤꯗ ꯑꯇꯣꯞꯄ ꯄꯥꯟꯗꯝꯕꯨ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯕꯨꯁꯨ ꯀꯜꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯕꯨ ꯐꯪꯕꯗ ꯆꯥꯡ ꯋꯥꯡꯍꯜꯂꯤ꯫ ꯑꯍꯨꯝꯁꯨꯕ ꯇꯤꯞꯁ: ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯞꯄꯒꯤ ꯋꯥ ꯇꯥꯔꯒ ꯋꯥꯈꯜ ꯍꯟꯊꯕ ꯇꯧꯒꯅꯨ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯖꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 40ꯒꯤ ꯁ꯭ꯄꯤꯗꯇ ꯆꯦꯟꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯇꯥ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 60ꯒꯤ ꯁ꯭ꯄꯤꯗ ꯈꯛꯇ ꯆꯦꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯂꯥꯏꯅ ꯆꯤꯇꯥꯅ ꯁꯖꯤꯕꯨ ꯐꯥꯕ ꯉꯝꯃꯤ꯫ ꯁꯖꯤ ꯆꯦꯟꯕ ꯃꯇꯝꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯤꯡꯗ ꯌꯦꯡꯏ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯨꯒꯤ ꯃꯍꯨꯠꯇ ꯆꯤꯇꯥꯒꯤ ꯋꯥꯈꯜꯗ ꯂꯩꯕꯅꯤꯅ ꯆꯤꯇꯥꯗꯒꯤ ꯍꯤꯡꯅ ꯆꯦꯟꯕꯗ ꯃꯥꯏꯊꯤꯕ ꯑꯣꯏ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯤꯇꯥ ꯁꯖꯤꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯂꯩꯕ ꯄꯥꯡꯒꯜ ꯁꯖꯤ ꯇꯥꯟꯅꯕꯗ ꯊꯝꯃꯤ, ꯑꯁꯨꯝꯅ ꯂꯥꯏꯅ ꯁꯖꯤꯕꯨ ꯐꯥꯏ꯫ ꯃꯥꯟꯅꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯇꯨꯡꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯩ꯫ ꯃꯤꯅ ꯅꯤꯡꯗ ꯀꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯌꯦꯡꯂꯕꯗꯤ ꯃꯥꯏ ꯄꯥꯛꯄꯗꯨ ꯃꯐꯝꯗꯨꯗ ꯂꯦꯞꯈꯤꯒꯅꯤ꯫ ꯆꯤꯇꯥꯒꯨꯝꯅ ꯄꯥꯟꯗꯝꯗ ꯃꯤꯠꯌꯦꯡ ꯍꯣꯡꯗꯅ ꯊꯝꯃꯨ꯫ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯂꯥꯛꯄ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯕ ꯈꯟꯒꯅꯨ, ꯃꯤꯠꯌꯦꯡ ꯄꯥꯟꯗꯝꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯒꯅꯨ꯫ ꯃꯔꯤꯁꯨꯕ ꯇꯤꯞꯁ: ꯅꯪꯒꯤ ꯄꯥꯟꯗꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯪꯏ꯫ ꯄꯥꯟꯗꯝꯁꯤ ꯃꯌꯦꯛ ꯁꯦꯡꯂꯕꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯕ ꯉꯝꯒꯅꯤ꯫ ꯃꯉꯥꯁꯨꯕ ꯇꯤꯞꯁ: ꯊꯧꯔꯝ ꯑꯃꯕꯨ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯗ ꯅꯁꯥꯕꯨ ꯅꯝꯐꯨꯗ ꯇꯧꯍꯟꯕ ꯇꯧꯒꯅꯨ꯫ ꯊꯕꯛ ꯑꯃꯕꯨ ꯅꯝꯐꯨꯗ ꯁꯥꯡꯗꯣꯛꯍꯜꯂꯕꯗꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯔꯛ ꯃꯔꯛꯇ ꯄꯣꯊꯥꯔꯒ ꯊꯕꯛ ꯇꯧ꯫
असुमना हक्चांग वारोय थबक्तुसु कोकता फजना लौसिनबा ngamgani अयुक्ता पुनमक्तगी अलुबा थबक तौगदबनी मरमदी अयुक्ता अखोइगी हक्चांगी पांगल ज्ञान अतोप्पा मतमदगी हेली अलुबा थबक लोसिनबदा अयुक्तना लाइना लोसिनबा याई तरुक सुबा टिप्सता थबक्ता नुंसिबा तम्मु जहा थबक हौद्रिङैदा थबक्तु तौबदा पुक्निंग थौगतलु अपामबसु पोखल्लु थबक्तुदा पामदबा अमदी मथौ तादे खल्लबदी थबक्तु तुंग कोइना तौबा यारोय थबक्तु नुंसिरबदी थबक्तु लोइबा फाउ तौगनी थबक्तु माय पाकनी मरमदी नुंसिबा कैदोंनुंगदा थाजबा मांगनदे नंगी ममोन चंगबबु थबक्तुना सोयदना मतेंग पांगनी तरेत सुबा टिप्सता मल्टीटास्किंग अमुकदा थबक मयाम अमा तौगनु थबक अमदगी थबक अमदा होंदोक होंजिन तौरबदी थबक्तुदा मतम मयाम अमा मांगनी थबक अमतदा फजना पुनिंग चंगलोय थबक्ता मचित मखा लेरकनी मतम अमदा थबक अमा तौबना थबक्तु मपुंग फागनी थबक्ता मचित मखा तौरबदी पांदम नानथोखिबा याय मसीना माइथीबगी मरम ओइरई जहा तौरिबदु तक खल्लु करिगुंबा अमा चारबसु चारिबदु तक खल्लु थबक अमा तौरबदी थबकदु तक खल्लु असुमना नंगी वाखल जहा अमा तौबदा मपुंग फान तौबा ngamgani निपान सुबा टिप्सता ध्यान की शक्तिबु कनखटहल्लु हानगी मीसिंग अहांगबा मतमदा नोबेल पादुना मतम लेलमी अदुबु लोइना पाबदा हप्ता चंगमी असुमना नोबेल अमबु पादुना ध्यानबु मफम अमदा मतम सांग थंबसी खुदम अमनी ध्यानबु कनखटहल्लगा होटनबगी शक्तिसु कनखटहनबा ngamgani अदुगा मतम सांग थबक अमदा माइ ओनसिनबा ngamgani औखिबा मतमदा थोखिबा थौदोकसिंगबु खनबसी अखोई हैनबीनी हजिकानगी मीसिंग इंस्टा रील्स शॉर्ट येंगबदा मतम मांगली सीना अखोइबु तपना तपना अखोइगी कोक यामना सोखल्ली हंजन हंजन रील्स स्क्रॉल तौबना डोपामिन फंगी डोपामिन फंगबगी हैनबी लापना सिदगी करिगुंबा थबक अमा पुनिंग चंगना तौबा ngamlakte करिगुंबा थबक अमा तौरबदी वाखल इलांग लाकनी मरमदी मिनिट मरी मंगा खुदिंगी अतोपा नुंगाइबा पोट अमा तौबगी हैनबी लेखिबना मसीगी ओना तैनाबदा हजिकसु लाइरिक पाबा नोबेल पाबा हैनबी लेबा सिंगी कोकती शक्ति अतोपा सिंगा यामना खेनै मोय मतम सांगना थबक अमबु तौदुना लेबा ngammi सीना मखोइगी माय पाकपगी सरुक यामना वांगी माय पाकपा मी अमगी पुंसीबु येंगलबदी नोइना खंगनी मदुदी मोय पाबगी शक्ति यामना लei हाइबा मोय पाबा हौरबदी लोइद्रि फावबा पाइ पाबना ज्ञान हेनगदहल्ली फोकस सु हेनगदहल्ली वीडियो असिबु लोइबा फावबा येंगबिबगी दमक थागतचरी मयामना थमोय सेंगना वीडियो असिबु पामबिरगदी येनिंग मैराबु लाइक सब्सक्राइब नोटिफिकेशन बेल बु हिट तौबा काउबिगनु मयामगी सपोर्ट न सिगुंबा वीडियो क्या से अमदा पुनिंग थौगतली मयामना वीडियो असिबु कानागनी खल्लबदी अतोपदसु शेयर तौबियु शेयर अमना लाइक अमना सब्सक्राइबर अमना पुनिंग यामना थौगतली।